Kuki MLA Singh resign tawgadabani. Former Chief Minister N. Birena Luchingba MLA Kunga Tarukna Popular Government ama semnaba Delhi da kem tawduna lairiba sida Kuki Liberation Army let kolon na yamna kana yaning da bafongdok laduna Kuki MLA Singh na makhoigi lokfam thokpa daita Singh lauduna democratic governors amasung accountability adu thangai sengna saugatpa pamlabadi state assembly dagi resign tawgadabani haidi. Any Kuki tribe ki Meeoi Singh DC Singh na ST certificate PU yadabadagi governor da wakat Any Kuki tribe ki Kangbu Singh Sadul tribe ki list agi kakkadabani haina miyamna akanba ihau kaya changsin bagal loinana Prime Minister yauna central leader Singh da akanba pressure tawduna lakhiba sina maram oiraga state asigi lairiba district khudingmakta mari leinaba DC Singh na Any Kuki tribe ki Kangbu Singh travel certificate issue tawba yadabana awaba kaya mayoknare masina maram oiraga hiram masida governor na mieng changbiu haina Any Kuki tribe council na ngarang Manipur gi governor da memorandum pisinuna taksinkhre. Any Kuki tribe ki chairman Ngamlandong el na sahi tawraga governor da pisin kiba memorandum aduda yauriba sing di state asida lairiba district khudingmaki DC Singh gi administration na Any Kuki tribe ki Meeoi Singh da travel certificate issue taw haiba yadre. Any Kuki tribe hariba kangbu asi any entry 1 of the constitution scheduled tribe part C state order 1951 part 6 and entry 33 of the scheduled caste and scheduled tribe order amendment act 2022 number 10 of 2003 part 10 Manipur gi lista chaliba recognized scheduled tribe kuntraga mari gi manungda amani district singi DC gi administration na Any Kuki tribe ki Meeoi Singh da tribe certificate issue tawba yadaba sina makhoida awaba potlum kaya ama pubada natana negative impact kaya ama lepire maru oina Any Kuki tribe ki Meeoi Singh education employment amasung valid ST certificate mathau tariba government scheme singi kudong chaba kaya fangdabagi fibamda laire maram aduna governor gi maikai digi hiram asida mieng changduna district singi DC singda joinen oiba Any Kuki tribe ki applicant singda ST certificate issue tawnaba thubada thabak lokhat piu Any Kuki tribe ki applicant sing ningthina treat tawbagal loinana government gi guideline amasung procedure ngakna thabak tawnaba honabiu loinana mari leinaba official singda Any Kuki tribe ki certificate reject tawbana traga piu yadab na lairiba natraga thinthaba tawdana issue tawdana instruction PV hairi military junta na pera glider bombing strike chathalna Meeoi nifu Hatkhre marifu Henna sokle haukiba ningthaukaban numitki numidangda central Myanmar gi Central Sagang region da pro-democracy party singna military junta gi mayokta kanba protest thaboga loinana Buddhist festival pangthoklingai manungda military junta na paraglider bombing strike chathaduna Meeoi nifu Henna Hatkhre marifu henbana so open nanglei pausina makata na hairibana ningthaukaban numiki numidang wairamda pro-democracy kangbu sing aduna military junta na jail da fajanduna lairiba pro-democracy leader Aung San Suu Kyi na yauna political prisoner sing khudakta thadorakadabani haina lamp lighting ceremony ama pangthokani hariba thoram adu chatharingai manung numidang pung 3:35 rom taba matamda military junta na paraglider bombing strike chathaduna angang khunja sing local political activities sing amasung armed anti-military group ki Meeoi nifu Henna Hatkhre marifu Henna sopa nanghan ki haina resistant fighter amada phongdokre mangna makha chana haikibada mobile phone amasung walkie talkie network ki khuthangda alert issue tawbugal loinana Moniwada Labour Army ki Northwestern Military Command ki paraglider bombing strike adu chatharakibani military junta gi maikai degi attack chathanaba paraglider sing pairakpa ubada protest amasung Buddhist festival gi damak punduna leirama Meeoi Singh khudong thiba adu dagi nanthoknaba mana thokpa chenaki adubu khanghaudana paraglider adu dagi manak nakpa school da lotuna leiriba miyam adu gi mathakta thangna bomb kaya thadaraktuna chawna misimina amasung aso apan kaya adu nangkhibani asiba migi masing hengalakpa yana lairi paraglider bombing strike aduna maram oiraga aso open amasung asi ana sing taduna lairiba mafam aduda imung manungi Meeoi Singh amasung rescue team sing matam chana sangsin bangam maduna misi minagi chang asi wangkhalakibani thaudo asigi matangda military junta gi maikai dagi comment amata phongdorok palaitri haukiba chahi 2021 dagi military junta na ku tawkhraba matungda hojik fawbada military junta na hatkiba Meeoi masing asi lising taret hele military junta na hanadi China amasung Russia na saba combat aircraft amasung helicopter sing attack tawbada sizinnaram khibani adubu mamang chahi dagi attack singda low tech motorized paraglider sizinnaba hawrakhibani naga singi lam sokpa yaroi jedwave
Jalayarong sing amadi Naga community gi oina traditionally oina lairiba foothill area sing da poppy pambi thaba natraga Tiger German Road haina sem sabagi thabak chathariba si Jalayarong United Front na hakchina lawi Jalayarong miyam gi pari puri gi oina lairak lam sing karigumba phibam amata da kanaguma Meeoi kanglop sing na ayet apan piba natraga lam khopchin ba yaroi haina Jalayarong United Front ki Ministry of Information and Publicity Frankie Gonmaina thadorokpa cherol amana hairi Cherol asina makhatana hairibana Jalayarong miyamgi fundamental rights singda yekhai thingai ba pirakpa sing front asina tumina yengduna leiroi Kuki arm group singna kangchup amasung wafong anigi marakta lairiba Asian Development Bank rota unauthorized oiba mongda checkpoint hangba amasung nungti numit khudingi chathok chasin tawriba singda frisking tawbagi thawong chathariba si makhatana tawdana ba akanba warning tawri loinana Charoi Pandongba amasung wafonggi area da poppy pambi thadana basu akanba wafam khangali haidi Delhi da camp tawduna lairiba MLA singna Sambit Patra Unaba Ngamdre MLA haradi Imphal da halakpa yaure Numit kayani gi mamangdagi Delhi da camp tawduna center gi luchingba sing unanaba sem sariba ruling party gi MLA singna hojik fawbi gi oina kanaguma luchingba amata unaba ngamdri Numit nini gi mamangda BJP North East coordinator oibada natana BJP North East ki in charge su oiriba Sambit Patra Unaba appointment sik tawkiba laikre Adum moina mangasi fawbadi unana bagi ayaba pirakpa laitri ngasi numidang athengbada unaba yanana ba tharangsu paikhatnari hairi Manipura popular government ama semnana ba Delhi da kem tawduna lairiba MLA singi marakta hana wakhulon tinada ba kaya lairamba du thadokna duna center na khalakpa luchingba ama da hektamak sawgatkani haina phongdoknarakpa su laire ngarang ayu pung 10 rom tabadagi numiungba fawba New Delhi gi Sardar Patel Marta Laiba Manipur Bhavan da pangthokiba mifam adu yauram laba matung MLA kharadi Manipur da thorakre Thanga Assembly Constituency ki MLA T Robindro ngarang numidang wairang Imphal da thunglabaga loinana pawmi singa phongdokhibada miyam gi apamba matung ina popular government ama Manipur da lehenaba amadi madugi damak chap chaba tharang paikhat pinaba center gi luchingba sing unanaba kem tawduna leirakhibani ngarang mifam ama pangthoktuna center gi luchingba sing mathang unanaba waref lawki Andro AC gi MLA TA Sam Kumar na Delhi gi dama Imphal thadoklam daida phongdoklam khiba karigumba center gi luchingba singna sarkar sembi na bahai tabi drabadi fam thadokani haina phongdoklam khiba du mahak masagi oiba wafamni BJP gi MLA sing amata oina kana adugumba wafam khana khiba natraga phongdokhiba laite lengak semba natraga semda bahai basu center gi luchingba singi khutta laire haiki Nagaland gi police khanbada Kuki Yaohankhidre Nagaland ki police constable khanna bagi recruitment process ta Kuki Garo Kasari amasung carving furuf ki Meeoi sing Yaohankhidre state asida hojik chathariba enumeration gi tharang loisinduna furuf mari asigi Meeoi sing state ki indigenous inhabitant ni haiba mayek seng na khangba ngamdriba fawbadi police khanna bagi recruitment process ta yawu yaroi haidi state ki home department na hirama sigi matang da haikibada Nagaland schedule draft order 1970 gi matung ina Naga draft nataba mathak tapan kiba Naga nataba furuf mari asisu state asigi schedule draft ni haina sakhangi adumoina mahariba Meeoi sing adu Nagaland gi permanent resident oigedabani Kumja 1963 gi December amada Nagaland na state ama oidringai gi mamangdagi hauna state asida khunda duna leiraklaba Meeoi singbo state asigi permanent resident oina masakhangi maramaduna Kuki Garo Kasari amadi Karvi Furufki Meeoi sing amadi makhoi gi chada naura singbusu schedule draft ki khudong chaba piri maduna maram oiraga Nagaland gi thabak changbada khudong chaba fangali adubu hariba furuf mari asigi Meeoi sing awang nongpok lamdam gi atai atopa state sing da su khundariba maramna narol da changlakhiba furuf sing asigi Meeoi kharada schedule draft ki certificate piramba yai haibigi chingna balai chamamna ba si kokhanna bagi pandam da inau nangwa Kuki Kasari Garo amasung Karvi furuf ki enumeration chathakibani tharang asi loidriba fawbadi Nagaland police ki constable khanbagi recruitment process ta yawu yaroi state lengana lokholakliba tharang asi bo singna raduna furuf mari asigi Meeoi singna Guwahati High Court writ petition ama file tawrakre literal kalam au kangla pawdagi lokholcharake Imphal airport ki akoibada kanana karigi damak drone pahenkhibano Chaliba tha asigi tang taruki nungthil pung amaga minute yankhai ga taret lom tabada Imphal International Airport ki akoibada drone paiba thengnabadagi Imphal Airport ta flight operation ngak lep kiba thawdo adu laibak thibani thawdo asi numit asigi nungthil pobof pung amaga minute yankhai taret rom tabada Agartala rom dagi Imphal tamna pairakpa Indigo flight ama taramdai landing da drone paiba thengnarakibadagi airport authority na Lokhat projection tharangi manung chana airport ki flight operation ngahaki oina lefan khibani Imphal Airport Authority na Manipur Police ta pau piraba matung da Imphal West District Police ki maikai dagi lokhat pham thokpa thabak sing lokhalaba matung da security clearance phangbadagi amuk hana flight operation tauki masigi matang da authority ki maikai dagi airport asigi akoibada lairiba Imphal West amasung
East yauna Imphal City Nambol amasung Bishnupur area da drone paihandanaba cheksin warol thambaga loinana ayaba yauduna drone paidanaba amadi drone paibana aircraft ta khudongthiba thokpa yai haibagi cheksin wafam thamkiba aduna drone paibagi thabak makha tana paihandaba ngamlagadra haibasini Haukiba tang tarukta mafam marang khangdana Imphal International Airport kya koibada drone paihankiba aduda chenabasing adu fagatuna wahong pahon chathafam thoi Airport kya koibada masak khangdaba drone paisilam khiba adu line lawridabani Imphal Airport Authority amadi Home Department ki maikaidegi airport kya koibada logi wangmada drone paiba tawbiganu haibigi cheksin wafam ke thamkiba adu tangai fadana haifam thokpani adubu hura lonada drone paisilam khiba adu kanana karigidamak chatharam khibano haibadugi maram khangdoknaba chenabasing fagataba tarabadi khudongthiba kaya tholakpayai drone paisilam khiba aduna airport amadi masigi akoibada terrorism gi oiba attack chathanaba tharang oiramloi hainingai leite mi paiba amadi chingnaba lairibadi Haukiba 2023 gi May 3 dagi illegal immigrant chin Kuki jo narco terrorist na Manipur gi miya maru oina mitei singi mathakta atamnala landarakibadu chahi ani helaba fawba waroishin purakpangamdana lairi terrorist singi miyam gi mathakta chatharakiba war crime singda drone dagi bom thadaba amadi missile fawba sizinaduna paktak mihat ki thodok sing chathaki loinana Imphal International Airport ki ticket yauna document singda lamka Churachandpur haina isinbagi wathok fawba leiki Imphal International Airport pu lamka onthoknaba tharang lokhalakpa ngamliba sina takpadi Airport Authority singi manungda terrorist sing sogatpa ngamba official sing yaurabra haiba miyamgi chingnaba lairi handak na hongnana airport ke koibada logi wangmada drone paisilam khibadu da airport ke authority gi marakta lautunaba yaurabra natraga kanagumba anti association oibasing natraga punbagi saktam thugaibada landa chathariba singi maraktagi khut yauraba chatkhriba haibadu Home Department na khongul liduna matam chana Khangdongnaba hotnadaba tarabadi Manipur gi danatana laiba asigi security da khudongthiba kaya tholakpa yabagi mi paiba leitaba nate amaramda Jomi Council Manipur gi maikaidagi Imphal Airport tagi Jomi singna flight tongduna atopa state singda chatpagi thabak to u haiba cheksin wafam khangan kiba laikre India Myanmar amasung Bangladesh ta tariba paite jogangte amasung wifi na chingba pullaga semkiba Jomi Council na thokiba cherolda Imphal Airport tagi khudong chaba lawraga topa state ta chaliba Jomi singna Imphal Airport tagi chattana bahonagadabani haina Jomi Council headquarter gi secretary information and publicity na cheksin wafam thamkiba sina Imphal International Airport kya koibada drone paisilam khiba adu kanana chathakibano kari maramgino haibadu thidok tuna miyamgi chingnaba amadi mi paiba kokhanaba honafam thoi